ngasi videos tagi khangmina se ngasi phawbo karino kamaina tawbuno chapchana khangba ngamdribadugumba yam angakpa photo taret ki maramda adom na hausi udoriba photo taret asi photo expert singna nainabada karino chapchana haiba takpa sandukna takpa ngamdabadugumba yam interesting oiba powerba photo taret ni sem sabiro video si loikiba khanghauroi yam nungai gani Number 1 Sigi photo si yengbiyo Sigi photo si hek ubudadi ngakningai masak amata yaudaba icham chamba photo ama manbane adubu photo asigi angakpa maram ama lerambana ngasigi video si sembada thawina yahonjaraklibane matam madu 1964 ne Sigi Jim Templeton Gobuni Pasna Sargi Chidaida Liba Lamhangamada Magi Masanu Piece Lefalaga Photo Makapki Jim Mamadi Magi Loina Bina Asunda Pongtor Kibalai Maduri Photo Kapamdai Mitkup Mahak to Dida Mogi Akoi the Silly Benuxidado Tutupa Electric Star Samapura Bugum Mokoi Masada Jingjing Laubugumba Mapauki Numit kharani matungda moina photo si sindukluba matamda photos da mogi machanupi gi hek matungda silver machu gi space setpa man badugumba nipa magi mami ama yam mek singna taramba moina thingnakhi photo kapa numit adudadi moi ohum natana lamhang aduda kana sunlai kidabana yam angakpa moina khi ngasi phawba angakpa moiduna asum leiri Number 2 Masak mong naidaba angakpa jiba manba magi photo Hauski matamda imung kyara thengnariba anaya kyabu phanba ngamba yai lifestyle na puthoksaba 100% organic oiba food supplement khargi matangda khangmina sei ahanbada perfect ionic minerals amasung perfect plus siga hariba supplement ani siznabana singli nauri sonba tangtang sikpa khwang khu unaba diabetes asthma lok laiho thabak naba piles chakhau sokpa nung leiba liver kidney amasung heart ki nuaitaba sing ngak thokpa madi phan madi am chawna tingbangi ani subuda perfect ionic minerals amasung perfect woman care ani siznabana nupi singi inusit ki oiba problem sing phingau chatpa puknaba angang khawda pomba asini singba problem sing dagi phanba madi ngak thokpada yam chawna tingbangi mathangda leizare perfect ionic minerals amasung perfect active brain ani siznabana tumba yadaba kauganba depression hypertension concentration watpa IQ sonba asina singba singasdagi ngak thokpa madi phanbada yam chawna tingbangi aroibada leizare perfect ionic minerals amasung perfect glow ani sisinabna uring mahing haing mathi kuchu singdaba asina singba singasdagi ngak thokpa madi phanbada yam chawna tingbangi supplements sing asi sinnar matungda adongi hakchangda kanaba mata phangdragadi adongi cell 100% yai lifestyle handoksagani pambi singna screen da hapsariba number staida ngasima pau phawpirao Sigi photo asi miyoi kianadi photoshop tawthuklaba photo igani dana thajanakhi adubu tasengbadi masi photoshop ka puthurta watingi mamangda kapkhiba photo ne matamdo 1965 ki matamne photographer Robert Lesira haribni pasna Australia gi Cook Island haribi thatsigi mayanakna karino khangdaba chawbama irolungda tauri lupi tawduna leiba manu rakhi Kudakta madumana photo kapsilame Numitsda mana kapkiba sigi photo si ngasi fawba zoologist singi interesting oiba nainaningai oiba topic ama oiraga sumlairi Masi kari jibano natraga kari potno haibasi ngasi fawba kanana su pakhong phongba ngamdri Number 3 Sigi photo si mukti ingbiyo Masi prithibigi ahanba lanjaw soknaba yawkhiba South Quarter ki lanmi mapaisingi photo album marakta yauramba yam angakpa photo amane Photo asigi khwai maning thangba parengi oiromdagi thirakpada mari suba lanmi sigi maningda munna yingsinbada aikoina ahenba maithong amaga uba phangkane Sigi ahenba maithong asna marmuraga sigi photo si kangphau phawkribane Haujuk phawda miyoi kiana thajanaba wafamde sigi bhut mamai oina tawni pasi photo si kapkadaba numit nini gi mamangda leikidraba Freddie Jackson haribani pasni hai pasni wafam asda thajaba natraga thajadaba haibadudi
isa isagi wakalni adubu miyoi kyanadi masi Freddie Jackson gi thawaini haina longnari hiram masda thawina thizinba researcher singsu leiribane. Number 4. Black Knight. Yengbiu Sigi karino mathong khangda porasi 1960 da satellite amana photo kapakpadagi ahan moina uwa phangnarakpane. NASA gi scientist singna masibu khudakta Black Knight haina maming thonki. Matamsdagi sigi karino khangdaba angakpa posak ase prithibina numit ki akoibda koida chatpam lambel orbit staida amuk hek mangki amuk hek thorpa tawduna sum lerkhibane. Pochak asigi maramda conspiracy theory am suthurakhi maduna hai madudi masi alien singna miyui bazati bu kupsin chenabli sinaba moigi thak wanglab spacecraft ama oigani haibasne. Adubu scientist singna di masi ekoi miyoi bishagi khutsimgi machet ama oigani haina phongdoi. Number 5. Babushka Lady. November tarik 1963 Numitstada American President John F. Kennedy kaptuna hatki. Ngasiso mihat asiga marilinaba pakum phangdriba wahangkia marang kaina leiri. Pakum phangdriba wahangsing adugi manungda yam sathina ngakningai oiba amatang khangat pataragade sigi photos da uriba nupi asne. Sigi photo si photographer mana tan chanarudagi kafubune. Photos da uriba nupi si riba matamgi Russian nupi amagi matawgum makokti scarf yele aduga makhut namadana camera paide. Aruna thup thigatpasingna nupi si kanano kadaidagi lakpano khangdoknaba yam kanna thigatkhi karigi thigatliba madudi President Kennedy hatpagi drisa chap chabasinadu manamagi camera staida yam phajana namhaunungni haina thazanari. Adubu magi masak khangdoknaba hotnarubu pumbadi ngasi phawa phel loiduna lakli. Number 6. The Falling Man. Sigi photo si September 13 gi thodok haina khangnaba tamthiba terrorist attack numit aduda photographer Richard Drew na ka phobune. Sigi photo si pung kharagi manungda viral chatkhi. TV radio pausina chingmagi pausingda thawin hamnakhi fungnakhi sigi photo sigi maramda. Photos na viral chatkibagi maramde tarak pasta leriba nipa sigi magi haksangi phirisi yam ngakningai oiba phirini haina longnabagini. Maramdi mana tari ini dana tawrisi masasi sumdring sumna leiragani. Nipa sigi identity su ngasi phawo kanamtana khangba ngamdana leiri. Number 7. Colorful oidriba Charlie Chaplin gi movie the Mobile Phone. 1920 da release tawkiba Charlie Chaplin gi circus hariba movie sigi frame amada nupi amana hujikan gi mobile phone manba pot ama manakong miya nakna thanglaga jatpa urakhi. Director George Clarkna asumna phongdokhi madudi matamna chathok chasin tawba time travel oithoi haibasi sigi photos na sakhini haina. Adubu miyoi kyanadi masi mobile phone oiroi nupisna manakong miyada mobile phone thangatpagum tawribasi magi hearing aid chamjinba oigani haina phongdoi. Nupisi mana tathiramba yai panba yai mana tathibasingna mana tanaba hapa vacuum tube hearing aid ase 1920s da puthokrabane.